Assalamualaikum warahmatullahi wabarakatuh. Sangkayumpham Pulai Pokpi Mairenkhon Mayai Lekaida Leiba Taj Masjid haina miyamna sakhangnaraba yengbiyu ꯑꯩꯈꯣꯏꯒꯤ ꯇꯥꯖ ꯃꯁꯖꯤꯗ ꯌꯥꯝꯅ ꯁꯥꯕ ꯃꯇꯝ ꯀꯨꯏꯔꯦ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯦ꯫ ꯃꯌꯥꯝꯁꯤꯡ ꯃꯅꯨꯡꯗ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯌꯨ, ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯨ ꯑꯃꯁꯨꯡ ꯇꯥꯖ ꯃꯁꯖꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯥꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤ ꯑꯃꯁꯨꯡ ꯇꯥꯖ ꯃꯁꯖꯤꯗꯀꯤ ꯃꯅꯥꯁꯤꯡ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯌꯥꯝꯅ ꯇꯥꯖ ꯃꯁꯖꯤꯗ ꯑꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯃꯁꯖꯤꯗ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯁꯖꯤꯗꯀꯤ ꯀꯝꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯛꯄꯅꯤ ꯑꯃꯁꯨꯡ ꯃꯁꯖꯤꯗꯀꯤ ꯁꯥꯠ ꯍꯩꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯖꯔꯝꯕ ꯑꯃꯁꯨꯡ ꯈꯨꯗꯤꯡꯃꯛ ꯌꯣꯠꯅꯆꯤꯡꯕ ꯄꯤꯂꯔ ꯈꯨꯗꯤꯡꯃꯛ ꯍꯩꯒꯠꯆꯗꯨꯅ ꯍꯧꯖꯤꯛ ꯂꯩꯖꯔꯦ, ꯑꯗꯨꯕꯨ ꯁꯥꯠ ꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯖ ꯃꯁꯖꯤꯗ ꯂꯩꯔꯤ꯫ ꯑꯁꯤꯕꯨ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯁꯨꯡ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ꯫ ꯐꯣꯟ ꯄꯦ, ꯖꯤ-ꯄꯦ ꯑꯃꯁꯨꯡ ꯑꯦꯀꯥꯎꯟꯠ ꯅꯝꯕꯔꯅꯆꯤꯡꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯁꯨꯡ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯒꯁꯨ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯃꯌꯥꯝꯅ ꯐꯣꯟ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯃꯁꯖꯤꯗ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕꯁꯤꯡꯅ ꯀꯣꯜ ꯇꯧꯕꯤꯔꯛꯎ꯫